PMGSY3 Hanaki walking season tabak hobang amloidra haibigi singnaba pokali. Lambi tonge pibam pataba mayunari state asiki oina handaki walk season asida PMGSY Pradhan Mantri Gram Sarak Yojana gi PS ahum tabak hobang amloidra haibigi singnaba pokanari. Ministry of Rural Development gi senthang makada tangkak naina leba sigi state singda PMGSY gi makada khungang gi lambi sing Kumbi kalen naidana satpi yaba afaba lambi sing oina semgatlaga lakibani masigi makha tarakpo oina state asida scheme asigi phase ahungi makada lambi semnana bahaiduna haujuk phawbagi oina lupa koti satruka kunga mapanga 0.87 kai tharakli basida tender tawbada sayena ba wafum kya ma tholakpadagi haujuk tender hangduna lambi sembagi thabak haudana lairi masida lambi thongi phibam sokna lairiba khungangi lamda lairiba khunja singna lambi sing asi sem loidra haibagi singna kya phaunari hari sel thum marang kaina laijadaba manipur gomba state asigi oina di sakwa thaurangi thabak sing pekhatpa matamda center lairiba ministry singi funding singi makha polibani Haujuk state asigi khungang singi lera khulak singa madi singi district singda manung hanjuna leiba lambi thong sembar sangadaba sanfam asi state government adi puthokpa ngamgadaba sulaiti maram maduna center na kaithurak liba sanfam singa sina amasu yetnabagi mahutta state asigi miyam gi damakta khalaga lambi thong semjin haupan hen afaba oigani hari Royal Katigi editorial thamjari Official sing ngak sauk thalakpa executive ki thaudang lauriba sing public survey ni haiba kauhaningdi India gi democracy si yumbi makhong ohum na pui yumbi makhong ohum haibadi legislature executive amasum judiciary haibisini yumbi makhong ohum asi maitai gi da hairagadi mangang luwang khuman guru ohum gumani masini hena maru oi natragana mangni hena sawi haiba amata haibingamdi makhoi gi tokhai ba mathaudang singlei amsu makhoi ohumak miyam gi yaifanabagi damakta leba asigi constitution amatik mei pi khibani afaba lengak natragana democracy bu pangal khalhaning ba kangbuna yumbi makhong ohum asi magi mathau chapsana tawhanaba hotnaraga lai adumaina ma leba asida judiciary ga legislature ki marakta he Yengsina banatraga nungaina daba thaudok thoki daba nati Kaisap Singa 1964 privilege haiba ama ngasisu kaunatri Uttar Pradesh Legislature Assembly the MLA amabu karem kathaina bu wapum phongdokpa siro lama sairakhi adugumba thawong ado bridge of privilege ni hairaduna Kaisap Singa bu phajinki amasum numit tari ni kaisum sangda thamjinki ma pu phajinki wadugi mayokta Allahabad High Court ta habeas corpus ama file toki division bench na maki warol taraba matuna bail piki maduna maram oiraga house na amuk judge ani edu UP assembly na yamna saki privilege haibisi MLA sing khakta da piba house khakta da constitution na piba power ni power asida ko na khut thingjin be yadi haiduna judge ani aduga kaisap singi okil duga phanana ba warrant issue tawri kaina thangda lebak wathok oirakli supreme court na su legislative privilege constitution ki mathakta laiti haina wayel pire matamdura laiba asigi president na legislature ki makok amasum judiciary ki makok sing punna kauraga makoi anigi khongpham adu handok hanki masina taklibadi judiciary ga executive ka natraga na legislature ga magi tokhaina ba mathau singda yasin na bi yadi haibani aphawba lanmi ki makok phawba legislative power na mangak laikhai khibegi thaudok manipur thokrabani High Court ki judge amagi mathakta Manipur Legislative Assembly gi privilege motion lokhalakpadegi constitution gi oeba sarangna ba musu thokiba lekhrabani tawbada di legislature singi napal naidraba privilege asina miyoebi gi phangpham thokpasing aduri matana bohana gadabani Manipur suspended animation gi makhada ledi suspended animation thamlabani na Manipur lenga president gi lenga makhada lekhrabani adobu constitution gi kanglon matungina president haibisi akakna ba thabak thorom khaktamak mahakna paibani ayamba thabak singni union government apui adugo union government gi order sing adu governor gi mingda thui ya samna hairabada Manipur gi lenga asi center da paliba modi gi lenga ni lenga asi governor na chief minister gi muhut chilaga thabak to holi president rule gi matamda state adu ningthina lengakpa nungaina na governor gi advisor ani ahum hapadudi handaki asidati tawdre maram aduna Manipur da lengak pairibasi governor chief secretary security advisor amasu DGP ni President rule asi thamkraba matung de executive ki power pairiba IAS IPS MCS na singba khangsaw saraki
matam amadadi makoi ayamba minister singi advice thabak tawrami haujikti advice tawriba minister su leitri MLA su legislative power ayamba suspend tawkhrabanina lengakpagi thaudang loriba officer singdi mangak sathina haigatpa yawre masima khurai assembly constituency ki MLA L Susindrona yamna nungaitana MLA singna telephone tawbud official singna paibidri popular government laklaba matamda nakhoi khangani haina khutum singba leikhrabani mark sunatana haujiki matam asidadi executive ki thaudang loriba officer singi manungda kharana makhogi thawpangbu oina leiriba official sing phawba na thaibiri laknabiri minister leiringai tawkiba thabak singi ahenba thigatun official kaya awaba nanghali lan nanglab state asida official singna kaya yamna sumna siengna kayam yamna thabak tawba ngamgadagi haibidu phawba kaukthokpikre sel thokpa yab scheme singi in charge makoina paisille aduga makoina samna thabak tawbra haibadudi oidi PR manung asida executive ki thakta leiba official kaya sel paikhatnarakle masida sunatana miyamgi wakatsing tananaba mana pandri makoina tawning ba tawbigi marumda aranba mayam amasu tawrabra haibigi singnaba yaba khudam kaya marum su leiri mata asida panjaningba wafamdi president rule haibisi constitution na piba power gi makhat miyamgi thabak tawbani miyambu nungai hanba haibisi executive ki thakta leiriba officer singi tangai pataba thaudangni madunatana achauba ngana macha sing pharaga sabagum apikpa thabak tawjariba employees sing amasu miyabu nathaibi thokpai madu popular government ama laklaba matamda phangada sera adusu ningsingwa haijaningi haiba royal katigi editorial thamjari Myanmar gi resistant group singna Indonesia da junta official sing unaki haiba pau tu aranmani handakti Indonesia da pangthokpa forum amada Myanmar gi resistant group singna junta gi official singa mi phamduna wari sanaki haiba online sandorakpa oroladu aranmani khri resistant gi makai gi online news channel amaga wari sanabada karamu organization na karama matamda Indonesia da pangthokiba government workshop adu yaukibano habigi matangda samamnaba malakri online news channel aduna resistance group Mangak tuan wari sanabada group amagi makai gi makogi mihut amata forum adu junta ga loinana saru yamina khide hairakli adubo channel aduna phongdorakpadari junta lenga ki official singamadi resistant group singadugi makai da tuana invitation pibati lekhi karama matamda karaida makoi saruk yagadagi haibigi matang adudi khangba lekhidi Indonesia na sharing Indonesia's experience on nation building haiba title asida leba adugi puari degi hausik lerakliba pibamasi karamna yorakhibano haibigi matangna miyeng thamkhibani loinana khongthang singa sigi maraktagi hauzik Myanmar lerakliba political crisis asida sijinaraga tangdu leitaba phibam ama lakpra yengmigi matang yaurena pawxta pali Kabo kai attack ta miyoi mari siri Uttarakhand gi Pauri district ta Kabo kai attack ta sai nifuga manga suraba miyoi ma sikri haina official sing na phongdokre official sing du ki matungina thaudo du ngarang Pauri district ki Galjat khunda thokibani laikhidraba miyoi du ki maming Rajendra Nautiyal kawi kun adu maktada gi ni haina phongduk ladura makhoina ki mahak ki yum manak ta leiringai da Kabo kai du na khangok du attack torakhibani Makhoina ki thagdo dugi pau phamuga police amsum forest department ki team sing thagdo thopam du sanction baga loinana Nautiyalbu hospital pu khotkhie du bu sina pural haina doctor sin lak thokhi hari